Hatta laiba tongan spa and beauty salon anida ARAMBAI TENGOL Unit 19 na red Chathabada Nattaba Lichat Chatlamba Nupi Yaona Meeoi Phagatpa Ngamle hairi. Hiramasigi matangda ngarang numidang ARAMBAI TENGOL Unit 19 wangkay amasung high school gi office ta pangthokpa paugi mifam amada unit asigi commander langonba maitay na hai hatta gi area da laiba spa amasung beauty salon kharada nupi oibi singi lichat ta sokhan bayaba thabak thauram kaya chathare haibagi akaknaba paw mafangki Pau adu hek pangbaga unit asigi tengoloi singna hatagi cemetery lambida laiba Sahanas beauty salon da rechataki mafam adu Nattaba Lichat chatfam gi achoba makol amagum apikpa room kharada mattress na chingba tharamki loinana season nakraba condom amadi kani khara Phagatpa ngamki hariba salon aduda yauduna Nattaba Lichat Chatlamba chahi nauribi nupi manga nupa ama amadi nupi sabi mari punna Meeoi Phagatpa ngamki redasi chotharaba matung ngarang numidang pung 9:30 rom tarakpa duaida akaknaba paw ama muk phangbadagi mana ingkholgi Oren Hotel manakta laiba the one haina mington bus pa ama da red chataki madudasu Nattaba Lichat chatharambagi kudam changdam oiba yaba kaya thengnaki Spa asidasu pamung thaba apikpa room ahum leirambaga loinana pamung makha yauna sizinakhraba condom sing koijai jairaga taramba thengnaki hairiba spa asidagi lichat naidaba thabak tawrammi haiba Meeoi manga Phagatpa ngamki paraba Meeoi sing ase mari lainaba police station da sinakhragani Langonba maitena makatana hai ARAMBAI TENGOL ase Manipuri gi maruoina maitei furupki nat amasung chanabi ngaknaba amadi yokhanabagi damak safong lakibane hauzik langi matam asida tengoloi se lanmi amoina lanthengnaba yaurabasu kunai asigi nat amasung chanabi ngak senaba makatana thabak tawkigani masida kunai asigi nupi oibi singi lichat sajatta sokpa yaba thabak thauram yengsinduna lakle Madugi sarugama oina hatagi area da laiba beauty salon amasung spa da akaknaba paw fangbadagi redasi chatakibane Hauziki matamda beauty salon amade spa na chingbagi tangai fadaba lai haiba khangi adubu masi chalaibagi kanglun sing laifam thoi sendong kharagi damak Aranba mongda beauty salon amade spa hangba sina kunai asida achoba chaitheng ama pidaba nate maramaduna beauty salon amasung spa hangliba singna kanglun chumna thabak tawbiyo Masiga iroinana asigumba business taunabagi building saliba mapusingnasu kari thabak chatharibage haibasi chang naina yengsinba mathau tai ARAMBAI TENGOL gi oinadi kunai asida soklakadaba thabak thoram khudingmakta mityeng changlaga leigani makha tanasu asigumba retna chingba chathakigani haina langonba maitena makha tana phongdokhi Tawjariba drive se akoi maitai khunai gi tungi akoi Manipuri gi kanglai paki khala tawjabane aduna ARAMBAI ahama tholokhi matam da jo akoi langi damakta tholokhi nate tasengna akoi inat akoi ifrup akoi gi muthiba tare na khala akoi punjindaba yade apunbagi wakhalon sagataba yade na akoi mai to hawdokhibne tawtabu lan torokpadagi akoi lan yawgi bani lan lora matung da ARAMBAI dum laigani lan manung da lan mi obi wani lan lora matung da akoi apunba loop ama oina dum laigani aduna sumba samaj sibu mangan bayaba akoi gi tungi charon suronda akoi gi Achauba Pataba mami ama tahawdawdo kalawdaba yadabnina sigi akoigi Pataba lambi tawbasing sidi akoi matam chupada ARAMBAI na leiringaidi akoi matam chupada adum athingba dum thangwan chumna tawjabasing chu loina senda hale kharana sengna harakanda aduna niyom chumna tawbasu mayam yawi adu tawdabasu dum yawre aduna sigi akoigi tawba yaba yadaba do's and don't mayam do akoigi kitang salon hangiba owner singna sigi potuma rule khara akoigi spa salon sing sigi koigi meeting ama kawra su plug punjalaga sigi tawba yaba yadabdum tang mayam da khangalaga niyom chumna hangbinaba makhatana thabak tawbinaba media gi through da hajar